ꯑꯍꯥꯟꯕꯃꯛꯇꯗ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯤꯌꯥꯝꯕꯨ ꯏꯈꯣꯡ ꯌꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯍꯧꯖꯤꯛ ꯑꯈꯟꯅꯕ ꯄꯥꯎ ꯈꯔ ꯊꯝꯖꯔꯤ꯫ NRC ꯇꯧꯗ꯭ꯔꯤꯉꯩ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯄ ꯌꯥꯔꯣꯏ ꯍꯥꯏꯅꯗꯤ ꯆꯠꯈ꯭ꯔꯦ꯫ NRC ꯑꯞꯗꯦꯠ ꯇꯧꯕꯗ ꯇꯥꯏꯝ ꯑꯦꯒ꯭ꯔꯤꯃꯦꯟ ꯑꯣꯏꯅ ꯄ꯭ꯔꯤ ꯀꯟꯗꯤꯁꯟ ꯁꯦꯝꯅꯕ ꯄꯤꯅꯕ ꯌꯥꯎꯅ ꯋꯥꯔꯦꯞ 3 ꯂꯧꯈ꯭ꯔꯦ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯅ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯕꯗꯒꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯅꯥꯒꯥ ꯑꯃ ꯐꯥꯔꯒ ꯍꯥꯠꯈ꯭ꯔꯦ꯫ CM ꯌꯥꯎꯅ ꯂꯨꯞ ꯀꯌꯥꯅ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯅꯧꯅ ꯍꯥꯡꯗꯣꯛꯂꯤꯕ NIAꯒꯤ ꯀꯣꯔꯠ ꯑꯁꯤꯅ ꯈꯨꯗꯣꯡꯆꯥꯕ ꯀꯌꯥ ꯄꯤꯔꯒꯅꯤ CM ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯄꯗ ꯅꯨꯄꯤ ꯃꯆꯥ ꯑꯃ ꯁꯣꯛꯂꯦ꯫ ꯀꯨꯀꯤ ꯔꯤꯐ꯭ꯌꯨꯖꯤꯒꯤ ꯏꯔꯥꯡꯅ ꯌꯦꯜꯍꯧꯃꯤꯗ ꯆꯥꯎꯅ ꯁꯥꯐꯨ ꯄꯤꯔꯦ꯫ IM ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯅ ꯄꯥꯎ ꯁꯟꯗꯣꯛꯅ ꯄꯥꯖꯔꯤ꯫ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯅ꯭ꯌꯨ ꯀꯩꯊꯦꯜꯃꯥꯟꯕꯤ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯃꯅꯨꯡ ꯆꯪꯕ ꯄꯨꯔꯤꯡꯂꯣꯡ ꯆꯥꯔꯣꯏ ꯄꯥꯡꯗꯣꯡꯕꯗꯒꯤ ꯅꯥꯒꯥ ꯑꯃ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯅꯣꯡꯃꯩꯅ ꯀꯥꯞꯗꯨꯅ ꯍꯥꯠꯈ꯭ꯔꯦ꯫ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤ ꯅꯨꯃꯤꯗꯥꯡ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯔꯛꯈ꯭ꯔꯦ꯫ ꯍꯌꯦꯡ ꯂꯧꯔꯕ ꯌꯥꯏ꯫ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯈꯨꯠ ꯆꯜꯂꯕ ꯃꯇꯨꯡ ꯍꯥꯠꯈ꯭ꯔꯕ ꯈꯨꯟꯖꯥ ꯃꯤꯆꯝ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯆꯨꯖꯥꯡꯂꯨꯡ ꯄꯥꯃꯩ 53 ꯀꯧꯏ꯫ ꯄ꯭ꯔꯦꯁꯅ ꯐꯪꯕ ꯄꯥꯎꯅ ꯍꯥꯏ ꯆꯨꯖꯥꯡꯂꯨꯡꯒ ꯂꯣꯏꯅꯅ ꯒꯉꯝꯂꯨꯡ 53 ꯑꯃꯁꯨꯡ ꯖꯥꯡꯊꯨꯡꯂꯨꯡ 50 ꯃꯈꯣꯏ ꯑꯍꯨꯝ ꯄꯨꯟꯅ ꯑꯌꯨꯛ ꯄꯨꯡ 5 ꯇꯥꯕꯗ ꯂꯣꯛꯇꯒꯤ ꯂꯧꯕ ꯏꯁꯤꯡ ꯇꯥꯔꯛꯇꯕꯗꯒꯤ ꯄꯥꯏꯞ ꯌꯦꯡꯁꯤꯟꯕ ꯑꯃꯁꯨꯡ ꯁꯤꯡ ꯆꯟꯕ ꯆꯠꯄꯗ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯑꯦꯇꯦꯛ ꯇꯧꯔꯛꯈꯤꯕꯅꯤ꯫ ꯊꯧꯗꯣꯛꯇꯨꯗ ꯆꯨꯖꯥꯡꯂꯨꯡꯒꯤ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨꯅ ꯄꯥꯟꯈꯤ꯫ ꯃꯍꯥꯛ ꯅꯣꯡꯃꯩꯅ ꯄꯥꯟꯈ꯭ꯔꯕ ꯃꯇꯨꯡ ꯆꯠꯃꯤꯟꯅꯕ ꯑꯅꯤꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯋꯥꯏ ꯍꯤꯡꯅꯕ ꯆꯦꯟꯈꯤꯕꯅꯤ ꯍꯥꯏꯔꯤ꯫ ꯃꯈꯣꯡꯗ ꯅꯣꯡꯃꯩ ꯃꯔꯨ ꯄꯥꯟꯕꯗꯒꯤ ꯆꯦꯟꯕ ꯉꯝꯗ꯭ꯔꯕ ꯆꯨꯖꯥꯡꯂꯨꯡꯕꯨ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯠꯁꯤꯡꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯒ ꯀꯨꯀꯤꯅ ꯈꯨꯟꯗꯥꯔꯤꯕ ꯂꯣꯏꯕꯣꯜ ꯈꯨꯜ ꯃꯅꯥꯛꯇ ꯍꯥꯠꯇꯣꯛꯂꯝꯂꯒ ꯍꯨꯟꯗꯣꯛꯂꯝꯕꯅꯤ꯫ ꯅꯨꯃꯤꯠꯌꯨꯡꯕ ꯃꯇꯨꯡ ꯄꯨꯡ 12:30 ꯔꯣꯝ ꯇꯥꯕꯗ ꯅꯥꯒꯥ ꯚꯤꯂꯦꯖ ꯒꯥꯔꯗ ꯑꯃꯁꯨꯡ ꯈꯨꯟꯖꯥꯁꯤꯡꯅ ꯐꯪꯂꯛꯄꯅꯤ ꯍꯥꯏꯔꯤ꯫ ꯂꯩꯈꯤꯗ꯭ꯔꯕ ꯆꯨꯖꯥꯡꯂꯨꯡꯒꯤ ꯍꯛꯆꯥꯡ ꯔꯤꯝꯁꯀꯤ ꯃꯣꯔꯒꯇ ꯄꯨꯔꯛꯈꯤꯕ ꯑꯗꯨꯗ ꯑꯥꯔꯁꯝ ꯇ꯭ꯔꯥꯏꯕꯨꯅꯦꯜ ꯃꯦꯝꯕꯔ ꯑꯃꯁꯨꯡ ꯍꯥꯟꯅꯒꯤ ꯄ꯭ꯔꯁꯤꯗꯦꯟꯠ ꯄꯤꯇꯔ ꯃꯣꯟꯁꯥꯡꯅ ꯍꯥꯏ ꯉꯁꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯀꯨꯀꯤ ꯅꯥꯔꯀꯣ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯃꯃꯜ ꯌꯥꯝꯂꯕ ꯊꯋꯥꯏ ꯀꯌꯥ ꯈꯥꯡꯃꯨꯊꯛꯇ ꯍꯥꯠꯈ꯭ꯔꯦ꯫ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯀꯌꯥ ꯀꯨꯀꯤ ꯇꯦꯔꯣꯔꯤꯁꯁꯤꯡꯅ ꯍꯥꯠꯈꯤꯕꯒꯤ ꯊꯧꯗꯣꯛ ꯀꯌꯥ ꯉꯁꯤ ꯑꯩꯈꯣꯏ ꯃꯤꯌꯥꯝꯒꯤ ꯃꯤꯃꯥꯡꯃꯛꯇꯗ ꯃꯌꯦꯛ ꯁꯦꯡꯅ ꯎꯕ ꯐꯪꯂꯤ꯫ ꯑꯩꯈꯣꯏꯅ ꯃꯁꯤ ꯈꯥꯡꯂꯒ ꯂꯩꯔꯦ꯫ ꯊꯧꯑꯣꯡ ꯑꯁꯤꯗ ꯅꯥꯒꯥꯁꯤꯡꯅ ꯀꯩꯗꯧꯅꯨꯡꯗ ꯍꯤꯔꯝ ꯑꯃꯠꯇꯗ ꯌꯥꯁꯤꯟꯅꯕ ꯄꯨꯔꯛꯂꯣꯏ꯫ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯅ ꯅꯥꯒꯥꯒꯤ ꯃꯤꯆꯝ ꯁꯤꯕ ꯑꯁꯤ ꯑꯍꯥꯟꯕ ꯅꯠꯇꯦ꯫ ꯃꯁꯤ ꯂꯩꯉꯥꯛꯅ ꯈꯪꯅ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯟ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯗꯨꯅ ꯑꯃꯁꯨꯡ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅꯁꯨ ꯃꯍꯥꯛꯅ ꯂꯩꯉꯥꯛꯇ ꯃꯔꯥꯜ ꯁꯤꯈꯤ꯫ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯇꯥꯡꯗ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯂꯦꯞꯃꯤꯟꯅꯒꯅꯤ꯫ ꯐꯤꯚꯝ ꯑꯁꯤ ꯌꯧꯔꯕ ꯐꯥꯎꯕꯗ ꯏꯟꯗꯤꯌꯥ ꯒꯚꯔꯟꯃꯦꯟꯠꯅ ꯀꯔꯤꯒꯨꯝꯕ ꯃꯤꯠꯌꯦꯡ ꯑꯃꯠꯇꯗ ꯆꯪꯗꯅ ꯂꯩꯔꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯅꯥꯒꯥ ꯃꯤꯌꯥꯝꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕ ꯌꯥꯔꯣꯏ꯫ ꯒꯚꯔꯟꯃꯦꯟꯠꯅ ꯎꯠꯂꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯥꯌꯣꯛꯇ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯑꯆꯨꯝꯕ ꯋꯥꯌꯦꯜ ꯐꯪꯗ꯭ꯔꯤ ꯐꯥꯎꯕ ꯄꯨꯟꯅ ꯂꯦꯞꯃꯤꯟꯅꯒꯗꯕꯅꯤ ꯍꯥꯏꯅ ꯄꯤꯇꯔ ꯃꯣꯟꯁꯥꯡꯅ ꯅꯥꯒꯥ ꯃꯤꯌꯥꯝꯗ ꯐꯣꯡꯗꯣꯛꯈꯤ꯫ ꯃꯔꯛꯁꯤꯗ ꯀꯥꯡꯄꯣꯛꯄꯤ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯄꯨꯔꯤꯡꯂꯣꯡ ꯄꯥꯔꯠ 1 ꯈꯨꯟꯗꯒꯤ ꯆꯨꯖꯥꯡꯂꯨꯡ ꯄꯥꯃꯩ 29 ꯑꯄꯣꯛꯄ ꯂꯩꯈꯤꯗ꯭ꯔꯕ ꯀꯨꯃꯨꯒ ꯄꯥꯃꯩꯕꯕꯨ ꯍꯥꯠꯂꯝꯕ ꯊꯧꯗꯣꯛꯄꯨ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯌꯨꯝꯅꯥꯝ ꯈꯦꯝꯆꯥꯟ ꯁꯤꯡ, ꯇꯃꯦꯡꯂꯣꯡ ACꯒꯤ MLA ꯖꯥꯡꯍꯦꯡꯂꯨꯡ ꯄꯥꯃꯩ ꯌꯥꯎꯅ ꯇꯣꯉꯥꯟꯕ ꯂꯨꯞ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯈꯦꯝꯆꯥꯟꯒꯤ ꯆꯦꯔꯣꯜ ꯑꯃꯗ ꯃꯤꯆꯝ ꯑꯃꯕꯨ ꯍꯥꯠꯄꯒꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯑꯃꯁꯨꯡ ꯄꯥꯡꯗꯕ ꯊꯧꯗꯣꯛ ꯑꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯅꯤꯡꯗꯦ꯫ ꯊꯧꯗꯣꯛ ꯑꯁꯤꯗ ꯆꯦꯟꯅꯕꯁꯤꯡ ꯐꯥꯔꯕ ꯁ꯭ꯇꯦꯠ ꯄꯨꯂꯤꯁ ꯑꯃꯁꯨꯡ ꯁꯦꯟꯇ꯭ꯔꯦꯜ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯅ ꯆꯠꯊꯕꯒ ꯂꯣꯏꯅꯅ ꯑꯥꯏꯟꯒꯤ ꯃꯇꯨꯡꯏꯟꯅ ꯖꯁꯇꯤꯁ ꯐꯪꯍꯟꯒꯅꯤ꯫ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯋꯥꯕ ꯇꯥꯔꯕ ꯏꯃꯨꯡ ꯑꯁꯤꯗ ꯄꯤꯕ ꯌꯥꯕ ꯃꯇꯦꯡ ꯈꯨꯗꯤꯡꯃꯛ ꯄꯤꯒꯅꯤ ꯍꯥꯏꯔꯤ꯫ ꯀꯥꯡꯂꯨꯞ ꯈꯨꯗꯤꯡꯃꯛꯅ ꯁꯥꯟꯇꯤ ꯑꯃꯁꯨꯡ ꯇꯪꯗꯨ ꯂꯩꯇꯥꯕ ꯂꯩꯍꯟꯅꯕ ꯑꯥꯄꯤꯜ ꯇꯧꯕꯒ ꯂꯣꯏꯅꯅ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔ ꯉꯥꯛꯄꯗ ꯃꯤꯌꯥꯝꯅ ꯑꯣꯊꯣꯔꯤꯇꯤꯁꯤꯡꯗ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯑꯃꯁꯨꯡ ꯍꯤꯡꯁꯥꯒꯤ ꯊꯕꯛ ꯆꯠꯊꯕꯤꯒꯅꯨ ꯍꯥꯏꯔꯤ꯫ ꯆꯨꯖꯥꯡꯂꯨꯡ ꯄꯥꯃꯩ ꯍꯥꯠꯂꯝꯕꯒꯤ ꯊꯧꯗꯣꯛ ꯑꯁꯤꯕꯨ ꯖꯩꯍꯦꯟꯂꯨꯡ ꯄꯥꯃꯩ ꯌꯨꯅꯥꯏꯇꯦꯗ ꯅꯥꯒꯥ ꯀꯥꯎꯟꯁꯤꯜ UNC, ꯅꯥꯒꯥ ꯄꯤꯄꯜꯁ ꯌꯨꯅꯤꯌꯟ ꯏꯝꯐꯥꯜ NCUI, ꯑꯣꯜ ꯅꯥꯒꯥ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ ꯃꯅꯤꯄꯨꯔ, ꯑꯥꯔꯁꯝ ꯅꯥꯒꯥ ꯄꯤꯄꯜꯁ ꯑꯣꯔꯒꯅꯥꯏꯖꯦꯁꯟ NPO, ꯄꯣꯔꯤꯡꯂꯣꯡ ꯌꯨꯊ ꯀ꯭ꯂꯕ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯀꯝꯃꯤꯇꯤ, ꯂꯣꯡꯃꯥꯏ ꯑꯦꯔꯤꯌꯥ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯀꯥꯎꯟꯁꯤꯜ ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤ, ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕ ꯁ꯭ꯇꯨꯗꯦꯟꯠꯁ ꯑꯦꯁꯣꯁꯤꯌꯦꯁꯟ, ꯖꯤꯂꯤꯌꯥꯡ ꯔꯣꯡ ꯌꯨꯅꯤꯌꯟ, ꯑꯁꯥꯝ, ꯃꯅꯤꯄꯨꯔ ꯑꯦꯟ ꯅꯥꯒꯥꯂꯦꯟꯗꯅꯆꯤꯡꯕ ꯂꯨꯞ ꯀꯌꯥꯅ ꯑꯀꯟꯕ ꯃꯑꯣꯡꯗ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯈꯨꯗꯤꯡꯃꯛ ꯐꯥꯗꯨꯅ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯀꯟꯕ ꯆꯩꯔꯥꯛ ꯄꯤꯅꯕ ꯇꯛꯁꯤꯜꯂꯤ꯫ ꯃꯔꯛꯁꯤꯗ ꯖꯦꯃꯦ, ꯂꯤꯌꯥꯡꯃꯥꯏ, ꯔꯣꯡꯃꯩ ꯑꯃꯁꯨꯡ ꯏꯟꯄꯨꯏ ꯇ꯭ꯔꯥꯏꯕꯁꯤꯡꯒꯤ ꯃꯤꯍꯨꯠ ꯁꯤꯟꯕ ꯖꯣꯏꯟꯠ ꯇ꯭ꯔꯥꯏꯕꯁ ꯀꯥꯎꯟꯁꯤꯜ JTC ꯃꯅꯤꯄꯨꯔꯒꯤ ꯋꯥꯔꯀꯤꯡ ꯀꯝꯃꯤꯇꯤꯅ ꯁꯤꯟꯗꯨꯅ ꯆꯨꯖꯥꯡꯂꯨꯡ
पामैगी माइकैदगी मैरा कातुना इकाई खुना उपगी थौरम अमा ngasi Tamenglong District Headquarter da laiba Jadongnang Park da mioi lising kayana saruk yaduna pangthokkhare thauram aduda community lusingbasing youth ki lusingbasing nupi lupsing church ki members na saruk yakhibaga loinana hikal leka tamna ikai khumna ba utki tinkiba miyana laiki debagi mafamda maira katuna aruba bidai pikhi hauji makhatana Pau Pajari, Thawang Kaithengi 0 kilometer da hangliba Bisal Mega Market Shop license kakti phawba Thawang Kaithen da pofam amadi dukan phamliba sing Kaithen thonglon duna khongjang changchilakpagi makha chatharakpa oina ngasi ahing nungai dagi Thawban district da matam kaktana shutdown lauthokre Thawang Kaithen phamlibi sing amadi Kaithen da dukan hangliba singna Kaithen da wakat mifam phamduna laikhibaga loinana nungthingi matamda Kaithen phambi singna national highway takhai thingduna khongjang changchinki khongjang adu da charig yakhibi Kaithen phambi irom subasini amadi ningdongja singjit ani na phongdorkpada Thawang Kaithengi 0 kilometer da Bisal Mega Mark hangjilakwa haibase malemda ni sudaba lamdamchigi ima Kaithen bu chinjau paiba karba wala mitop singna yosinaba khonabagi lalong amani haina lawdaba ngamloi Lamdam sigi sen singbu mayang senjau paiba sing da jalhan khinaba honare gibchi Thawang Kaithen phambi sina yaba ngamloi Bisal Mega Mapu hongdok khigadabani haina Thawang Kaithen phambi singna mamang thagi kuntha dagi Kaithen thonglonduna khongjang achi chilakpani hiram asigi matangda CM Khemchan ga Kaithen phambi singa unaruba matamda department singa phambinaraga paikappa yaba paikhalagi haiba wapam thamlaki CM ga department ngarang phamina khare ngasi numit jungbada mahutki principal secretary yauna Kaithen phambi singa DC Thawang ga phamina gadabani mifam adu yaurunaba ngasi Kaithen phambi sing DC Thawang gi office ta chali adubu minute ranga khakta ngairba matamda principal secretary numinini gi suti lawkre hairaga yeithoraki Thawang se Kaithen phambi singbu na thaiba amadin namthabi bani haina lawdaba ngamloi maram achina Thawban bazar dagi Bisal Mega ma khongdokki phawba Thawban district ta tuten shutdown khongjang asi changchilakpani khongjang asina ising sikka mai leinabadi konsiloi district asigi school college dukan asingba sing thonglona soga piu amadi passenger gari sing sule piu loinana Thawang Kaithen phambi singna changchiliba khongjang asida lamdam chigi CO sing maira paibi loop sing club organization sing amadi miyamna soga piu haina su phongdorkli Porompa police station na komba kheti Bengul mamang singda laiba yum amada sakangdaba sina nongmai kapchilakte pigliba angang nupi macha ama nongmai maruna pamadi sokchuna jinin hospital itanda laikanna khare hairi Presna phangba pauna hai thodo asi ngarang numidang pung 10 makhairom tarakwa duwaida gari achauba aduwaida gari achauba ani da lakwa mioi kharana nongmai kapsilamani kangdawa sina kapsilakhiba nongmai maru aduna nupi macha adugi ningjon da panki amaromda thodo adubu yaningdba phongdokna youth progressive organization sinduna ngasi kheti Bengul awang laikai gi miyanga loinana wakat mifam chathakre wakat mifam adura saruk yakhi nupi macha adugi apokpi maisona hai nongmai kapsinna macha bo son khibagi thong asi yaningde thodo asi ngarang numidang makhoina thonganda leiringeda gari anauba ani makhoina leliba mafam adu thongtilakhi makhogi thong adu kuina laithaba phatte haiduna imungda changsinaba honaringeda makhogi gari adu light muthalaga thongtilakuna khangauduna makhoi tamna nongmai kapsilakhi maduda macha nupi adu nongmaina pankhibani thodo asiga mari leinana thidok piduna athuba matamda ma leibasing cherak pibiu haina phongdorkli hauji pajariba pausi matang sida loichinjare miyambu amuka hana